Karino no me am sana leisibo. Karino no school gam to chana draba torisibo. Kari ban gi sudi thayaba. Sudi su yam to ina tharisibo kari. Noi school sudi tharasu noi laik par ga legi adro. Noi sanari se kyam kui rage. Laik par ga legi hai da noi mam khomje laga sana da legi ba kari kori liyo kari. Pare pare noi ka wari review hai bro. Wari kai wari review ba. Kamai wari review hai ro. Gongi wari review. Ramayana. Kari. Robot ki. Review hai. Lao. Kanoi wari doli bigi lao ko. Noi aina wari lirbadi aina be agadro. Aina haibasu yagadabani aduga akoigi ima pabung na haibasu yagadabni ko. Tare adu werabadi ka wari libi rage ko. Ka ai Ramayana gi wari am taninge. Na TV da lakpado ai Hindi khangdamni na kemta khangawdre. Akoi na ngasai di ngai diba Ramayana gi wari se kan li rage. Akoi mun taro ko. Ai na ne noi na khangmi ya na ba Ramayana se yamna tina samna di ni ko. Ramayana gi taro ko. Oi kaka. Ayodhya haiba laiba ama lairami. Laiba adugi ningthau Dasarathana oirami. Dasaratha ningthau nupi ahum lolami. Aduga mahaki majanipa mari lairami. Mahaki nupi ahum adugi mamingdi Kaushalya, Sumitra, Kaikeyi. Ramna Kaushalya gi masani. Lakshmana Sumitra gi masani. Bharatna Kaikeyi gi masani. Sumitrana Lakshman amadi Satragan animak pokhi. Sita na Rama gi nupini. Sita gi mapa gi mamingna Janak pokhi. Sita gi maming yami. Sita si Janaki Vaidehi haina sukhangi. Hongnabi matungina Ramna akoi machi manau sing adugi markti khwaidi ahal loibana mangonda ningthau kubam senargi haina mapa Dasarathna khalakhi. Adubu mama tombi Kaikeina Rama bu bon sahi tara mari tharana khangki. Dasarath hainingai leitana ningba kaikhi. Aigi nungshirwa icha Rama nangonda ipagi ningthau khwam se sinaningbani
Nama atomi kai kai gi khujin thorang ai nangi nafamda ningthau khumse sina khidrabani napa dasharatha aino matamduda nama atomida asumna wasakhibana maram oiduna ngasi nungsiraba isana sahi taramari bona chatpa tarabani sigidamakta napa bu warauganuko isana Boni khongchattu mai pak poiduna Arjodhya sida ningthau oina amuk palorau ipana bor piri Nangna ningthau oine haibadudi punsidasu khaluranu Pabong nasabu warubigano nasa amuk chasaruki Rama Nanai uibi hakpusu pubi nate sita nang chatpi yaroi yengo sita aina chaliba boli khongchat asidi hingchai aitamba Minungsi yaudraba sahing chaba sa kaya leiba mapam masida makoina pui miyobisingbu minungsi yaudra sarak tambiri Adubu parbu mapuroibagi awa anada saruk yazaba haibasina nupi oibi aikhoigidi asingba thaudang nanai oibi hakpusu bolgi khongsat aduda pubiyu Sitasu bola chatki Ram kainabagi maichakna Dasharatha ningthau ikui dana Ramna bol chakraba matungda Dasharatha ningthau siki Rama no ipabudi warauganuko Sita Ram amasung Lakshmani matung induna bol chatki bol Ravana mahaku phaduna puki Ravon lekle suda yam haiba maming chapa misak ama oirami mahak Siva Mahadevgi bhakta mas oike Mahaki Shaktina asum kangkhalakpa maram oiduna mahak mai thangdadi mogembogi taikta yamna phataba misak ama oike hainaba masulei Ravona Siva Mahadevu penanabgi damakta mahaki thibong thirin aduna Siva Mahadevu penanab haiduna mahakna bina khongki mahake sigumba vidya se ubada Siva Mahadevna penbiduna Ravon yapam punamak thungjaru haina piki Ravon Sri Lanka haina khangnaba leibak asigi ningthau oirami Ramayana gi matamda Ramna saramba Bharatvarsh amadi Lanka ga samjinaba lambi asi scientist singna asengmani haina praman piri Surpanakha hairiba nupi asi Ravon gi masanupini Lakshmana mahakpu tathi toi torokhiba madugi damak mahakna laman khungi haina mahakna khalaki Ramna nangi umang khudimak loksan khigadawre Ramgi loinabi sitabu haduna puraklaga nangi loinabi oyo Natte iningthau madu tadi tawbiganu Ramdi shakti yamna leibani Ibungi bema supalekha maduguma thabak ado tawbo phatte Shitagumba zum phiral charaba nupidi malem sida amatta leiramloi Shitagi mai thongdi mana punglaba yaida satpa thambalga pangkakni magi ningthijaraba misna ani adusu pukning huningai oiraba ningthijaraba ngaktani Nangi waidu tabada yamna pamleda Ashigumlaba tanglaba tanjase nathok hangano Natte iningthau mahakna haibase tawbiganu Maricha aigi apambada yetke haina khangano nangna yamna phajaraba saji ama olo Ram amasung Sita gi thamoi hugadabani Sita mathanda leiraba kanda aina mabu phagane adudagi Sita ma aigi taloi oirani ha 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 Prabhu, kayada ningthijaraba sajino saji ase amukta phabiyo Saji ase phattaba lai singi maya oiramani maya nati Prabhu amukta phabiyo Kaisu nataba saji asibo nangna dukkana pamlebdu kaigino Sita nangna yadramina ai saji ase pharage ado nang yumdagi mapan thokpi yade Prabhu na halaktri phauba ai hak yumdagi mapan sung thok saramloi ai saji ase pharuki ge nang imungda lehuru ko Sita Poi Prabhu kayada nungsiraba sajino
ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯗ Tanjare Sita aige wairani Sita pharage Sita lao chalase Kana lege aibo mukta kanbiyo Prabhu kana lege aibo mukta kanbiyo Prabhu aibo mukta kanbiyo Prabhu Rabon Sita ko phagna pukhi Sita de yam singla nupini Mabungo Ramna mahakpu thirakpa matamda khangnanaba haiduna mahakna mangonda yauriba sana nupa likol sikalu lambida amamamta oina thadarami ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯕꯔꯁꯇꯒꯤꯅ ꯁ꯭ꯔꯤ ꯂꯪꯀꯥ ꯐꯥꯎꯕꯒꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯁꯅꯥꯅꯨꯄꯥꯁꯤꯡ ꯑꯁꯦ ꯂꯝꯕꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯗꯔꯝꯕ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯁꯅꯥꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯉꯣꯟꯗ ꯁꯅꯥꯅꯨꯄꯥ ꯀꯔꯤꯃꯠꯇ ꯁꯤꯗꯦ ꯃꯍꯥꯛꯅ ꯎꯃꯪꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯅꯥꯁꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯆꯝꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯑꯀꯣꯟꯕꯒꯤ ꯁꯦꯅꯥꯁꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯈꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯉꯥꯡꯁꯥ Sita leitedana Sita kadai chakre aine yum ase thadokuna chalamunu haibani ma kadai chakra jana Sita aibu thadokuna chalabro Sita Sita nang mu kadai lebage Sita Sita Ramna malemda lakibigi maramdi matam maduda phattaba lai singna miyoi sing amadi lai mayamda otpanebigi thawak yamna kanna tawrami phattaba papi sing adudagi ngaktongnaba Vishnuna Ram onna malemda avatar tawraki Vishnuna 10 avatar gi manungchana Ram Krishna amadi atai sayon kaya logna malemda khongdaraki Shiva Mahadevna Hanuman onduna Vishnu ki seva tawba suda lakani haina Vishnu na khanglami Hanumana Rama ki mateng kaya pangbiki Hanumana se Rama ki asengba sebongni Sita nang aibu thadokduna chalabro Sita ai nang yaudna hingba ngamoy Sita Prabhu Nangdi kanano ai Hanumane ai leiringida Prabhuna karigi wagani awaba khudingma aina kohangani Sita bu phangnaba thiro mahak kadai lebage haibado aingonda mukta tamu nanaida yathang pinabiyo Prabhu Chalo nak Sita thiru so chalo Hagani Prabhu Mabungo Ram kainabagi maisakna Sita mikub khuding kaplami Rabon nasu Sita bu yarnaba haiduna yamna kanna themki Ram amuk laklaroi mahagi nupi oyu haina Rabon yamna kanna themki Sita de akhang kanbi nupi ni Rabon haijarpa khudimak Sita na amatta yakide Sita nang kaplagano Nangi Ram amuhana mapam sida laklaroi nang aina harisi yaw Rabo nangna khaliba adu handak mapok simagidi oithoklaroi Aigi Prabhu Ram natana kanagumba misak amatagi wakhal khande Ram Sita gi maridi kanagumba matana thadat pangamloi Aibu haujimak Prabhu gi manakta thinbiyo natrabadi nahaki punsi ado awafamda soidana tagani Nangbu aina themdana naudana haibasida nang karimta kidre Yadaba thoklabade nangbu aina namdana aigi taloi singda chalangane Nang aina tha nigi matam pire hairiba matam sigi manungda nangna aibu yabiradi phai yabidaba thoklabade nangbu aina faraga taloi singda chalangane